ꯊꯥꯁꯤꯒꯤ ꯇꯥꯡ 12ꯒꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗꯒꯤ ꯍꯧꯔꯒ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯍꯥꯏꯕꯗꯤ ꯇꯥꯡ 18ꯒꯤ ꯑꯌꯨꯛ ꯄꯨꯡ 4 ꯐꯥꯎꯕꯗ ꯏꯟꯗꯤꯌꯟ ꯁ꯭ꯄꯦꯁꯤꯑꯦꯜ ꯐꯣꯔꯁꯅ ꯗ꯭ꯔꯣꯟ 150 ꯔꯣꯝ ꯁꯤꯖꯤꯟꯅꯗꯨꯅ ꯅꯥꯒꯥꯂꯦꯟ ꯑꯃꯗꯤ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯂꯣꯟꯅꯕꯗ ꯂꯩꯔꯤꯕ ꯑꯁꯥꯝ ꯂꯥꯜꯍꯧꯂꯨꯞ ꯑꯜꯐꯥ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯑꯥꯏꯟꯅ ꯊꯤꯡꯈ꯭ꯔꯕ ꯂꯥꯜꯍꯧꯂꯨꯞ PLAꯒꯤ ꯑꯄꯨꯟꯕ ꯀꯦꯝꯞꯇ ꯂꯥꯟꯗꯥꯔꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ PLAꯒꯤ Lanmee Amata Asok Apan Nangkhide ꯂꯩꯇꯦ ꯍꯥꯏꯅ ꯑꯥꯏꯟꯅ ꯊꯤꯡꯈ꯭ꯔꯕ ꯂꯥꯜꯍꯧꯂꯨꯞ RPFꯀꯤ ꯗꯤꯄꯨꯇꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯄꯕ꯭ꯂꯤꯁꯤꯇꯤ ꯔꯣꯕꯦꯟ ꯈꯨꯃꯟꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯈꯪꯍꯜꯂꯛꯂꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯏꯟꯗꯤꯌꯟ ꯁ꯭ꯄꯦꯁꯤꯑꯦꯜ ꯐꯣꯔꯁꯅ ꯆꯠꯊꯔꯛꯈꯤꯕ ꯂꯥꯟꯗꯥ ꯑꯗꯨꯗ ꯑꯜꯐꯥ ꯑꯥꯏꯒꯤ ꯂꯣꯋꯔ ꯀꯥꯎꯟꯁꯤꯜꯒꯤ ꯆꯤꯌꯔꯃꯦꯟ ꯂꯦꯐꯇꯅꯦꯟꯠ ꯖꯦꯅꯔꯦꯜ ꯅꯥꯌꯟ ꯑꯁꯣꯝ ꯂꯩꯈꯤꯗꯕ ꯑꯃꯗꯤ ꯂꯥꯟꯃꯤ ꯈꯔ ꯑꯁꯣꯛ ꯑꯄꯟ ꯅꯪꯈꯤꯕꯒ ꯂꯣꯏꯅꯅ ꯂꯦꯐꯇꯅꯦꯟꯠ ꯖꯦꯅꯔꯦꯜ ꯅꯥꯌꯟ ꯑꯁꯣꯝꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤꯗꯃꯛꯇ ꯊꯋꯥꯏ ꯊꯥꯈꯤꯕꯗ ꯂꯥꯜꯍꯧꯂꯨꯞ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯋꯥꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯏꯟꯗꯤꯌꯟ ꯁ꯭ꯄꯦꯁꯤꯑꯦꯜ ꯐꯣꯔꯁꯅ ꯆꯠꯊꯔꯛꯈꯤꯕ ꯗ꯭ꯔꯣꯟ ꯑꯦꯇꯦꯛ ꯑꯗꯨ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯒꯤ ꯄ꯭ꯔꯣꯛꯁꯤ ꯋꯥꯔꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯕꯒ ꯂꯣꯏꯅꯅ ꯑꯁꯥꯝ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯕꯨ ꯅꯝꯊꯗꯨꯅ ꯊꯝꯅꯕ ꯊꯧꯔꯥꯡ ꯑꯃꯁꯨꯅꯤ꯫ ꯃꯅꯤꯄꯨꯔ ꯑꯃꯗꯤ ꯑꯁꯥꯝ ꯑꯁꯤ ꯅꯤꯡꯈꯥ ꯇꯝꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯅ ꯂꯩꯔꯝꯃꯤ ꯍꯥꯏꯕꯁꯤ ꯄꯨꯋꯥꯔꯤꯗ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯂꯤ ꯍꯥꯏꯅ ꯆꯦꯔꯣꯜ ꯑꯗꯨꯗ ꯄꯜꯂꯤ꯫